Manipur Information Commission Sinduna Right to Information Week Celebration 2024 ngasidagi pangthokpa hokre India ge democracy asibo masak fajahaliba right to information ekasi kanagumba miyoi kharana masagi kanaba mongda sizinaroi haina Manipur Pollution Control Board ki chairman Dr. Usama Deven Fongdokre Imphal ge Nityai Pachut hekta leiba DIPR ge auditorium da pangthokhiba RTI Week Celebration hokdokpagi thauram mari leinana Dr. Devena Ek asina lenga ki loisang amadi lenga ki senthang makhada thabak tawba organization singi thabak thauram singi matangda khangningba miyoi singna apamba information loba yabagi khudong chaba piri ek asigi kanaba kaya leiragasu ek asigi marumda lanai miyoi singna lenga ki official singa nungaitaba leibadagi wahalage haiduna lana sizinaba amadi miyoi kharana masagi oiba kananaba haiduna information bo atopa miyoi singa mantikna bagi thaudok thokta banate thawong singa sina RTI eki oiba fajaraba machat singbo manghanba amadi leibaki oiba chaukhat thaurange thabak thauram singda apanba piba yauri haike thauramadu Manipur Information Commission ge State Chief Information Commissioner Koizam Radhashyam Hanagi Information Commissioner Thaunauzam Ibobi yauna tongan ba department ke official sing RTI activists sing yauna miyoi kayana saruki akhe thauramadu mari leinana RTI ek ki matangda workshop amasu pangthokhi thauramadu Department of Personnel and Training Ministry of Personnel Public Grievances and Pension sponsor tawani yengna balaman singna bai tabakta information RTI sinai hedna koi haibi gibdo simade koi tawbi da yam phaba summa ma tawbasina tha manga sahida loigedaba thabaksi RTI na dumba magi restriction leibna maram orkanda matam yam chonthaba loigedaba matamji loihogdana mongonda laiba ngasagi akoina sagi estimation na mathang change tokpana sahi yam sangmuna maram orkanda loiba ngamdaba yawgiba adu kaya yawdabsuna koi khudimangna akoi kok singsinadana akoi masem gi development ni si kaidokdok ke haiba potu ngasagi akoi gi RTI da thabiri activist singsu koi khanabi rakanda thabaksi matam manghandana adumba ekshi makhada akoina khangbi yari posing se akoina phajana implement tawrubasing se akoina tanadana khonadana akoigi adumba disturbance pibadasu pidana ba akoina sem officer su hone bigadabani adu activist sing su akoi kai do ya ge akoi khanami de ka dong deba